ꯉꯁꯤ ꯃꯣꯅꯥꯒꯤ 100K ꯁꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇ ꯇꯨꯝꯊꯗ꯭ꯔꯤꯕ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯁꯦ ꯐꯖꯅ ꯇꯨꯝꯃ ꯂꯩꯔꯦꯕ ꯃꯣꯔꯅꯤꯡ ꯄꯤꯔꯤ ꯌꯥꯝ ꯄꯣꯁ ꯇꯥꯔꯒ ꯇꯨꯝꯃꯦ ꯍꯥꯏꯕ ꯃꯥꯗꯤ 30ꯅꯦꯕ ꯃꯤ 20 ꯋꯥꯠꯂꯤꯕꯀꯣ ꯀꯥꯏꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯩꯅꯥꯁꯦ ꯅꯨꯡꯁꯤꯌꯦꯕ ꯇꯨꯃꯤꯟꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯅ ꯂꯣꯏꯔꯕꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯥ ꯁꯪꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯈꯣꯏꯅ ꯇꯨꯝꯗ꯭ꯔꯒꯩ ꯃꯥ ꯁꯪꯉꯤꯅꯦꯕ ꯃꯥ ꯇꯨꯝꯕ ꯁꯪꯉꯤꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯇ꯭ꯔꯣ ꯃꯣꯅꯥ ꯊꯥꯡꯖꯝꯕꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕ ꯃꯣꯅꯥ ꯊꯥꯡꯖꯝꯕꯅ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯃꯣꯏ ꯑꯅꯤꯁꯤꯅ ꯂꯥꯏꯞ ꯀꯟꯅ ꯊꯥꯕꯤꯔꯤ ꯃꯣꯅꯥ ꯊꯥꯡꯖꯝꯕꯅ ꯆꯦꯅꯦꯜ ꯀꯣ ꯑꯝꯇ ꯍꯥꯏꯒꯦꯕ ꯃꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯑꯩꯈꯣꯏꯅ ꯇꯨꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯄꯨꯡ 2 ꯍꯧꯖꯤꯛ ꯇꯥꯗꯣꯔꯦ ꯌꯧꯔꯒꯗꯤ ꯑꯩꯁꯦ ꯄꯨꯡ ꯑꯃ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯧꯔꯦ ꯌꯧꯕꯒꯤ ꯚꯤꯗꯤꯑꯣ ꯅꯟ ꯁ꯭ꯇꯣꯞꯇꯅꯦ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯅ ꯀꯩꯅꯣꯒꯤ ꯂꯥꯏꯞ ꯊꯥꯔ ꯉꯥꯡꯉꯤꯁꯦ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯃ ꯇꯞ ꯁꯦꯝꯍꯧꯒꯦ ꯇꯞꯅ ꯉꯥꯡꯉꯣ ꯇꯧꯕꯅꯦꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯝꯇ 100K ꯑꯝꯇ ꯌꯧꯍꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯩꯁꯦ ꯑꯝꯇ ꯎꯠꯂꯨ ꯁꯤ ꯎꯠꯀꯦꯁꯦ ꯑꯩ ꯌꯥꯝ ꯊꯤꯔꯝꯗꯧ ꯃꯥꯜꯂꯦ ꯊꯤꯗꯦ ꯐꯖꯩꯌꯦ ꯁꯣꯅꯤꯌꯥꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯇꯨ ꯐꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕꯀꯣ ꯑꯩꯒꯤꯀꯣ ꯇꯨ ꯁꯤꯁꯤꯅ ꯂꯨꯍꯣꯡꯗꯧꯔꯕ ꯏꯃꯥꯟꯅꯕꯤꯗꯨꯅꯦꯕꯀꯣ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯁꯣꯅꯤꯌꯥꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯩꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯅꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯌꯥꯎꯕꯅꯦ ꯃꯥ ꯌꯥꯎꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯣꯅꯤꯌꯥꯁꯤꯁꯨ ꯅꯥꯀꯟꯒꯤꯁꯤꯅ ꯄ꯭ꯔꯤꯌꯥ ꯃꯥꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯂꯣꯏ ꯅꯨꯡꯉꯥꯏꯕꯅꯦ ꯇꯨ ꯑꯩꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯥꯏቭ ꯊꯥꯔꯤꯕꯀꯣ ꯃꯌꯥꯝꯀꯣ ꯑꯃꯁꯤꯅ ꯇꯨꯝꯃꯦ ꯂꯥꯏቭ ꯊꯥꯔꯤꯕ ꯑꯩꯒꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯁꯦ 6%ꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕ ꯀꯥꯎꯈ꯭ꯔꯦ 6% ꯑꯣꯏꯕꯅꯦ ꯇꯨ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ ꯇꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯔꯤꯅꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯏꯐꯥꯏ ꯁꯝꯃ ꯊꯥꯏꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯁꯦ ꯂꯨꯍꯣꯡꯕꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯦꯕ ꯁꯤꯁꯦ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇꯤ ꯑꯗꯨꯝ ꯑꯩꯁꯨ ꯂꯦꯛꯑꯦꯕ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯦꯕꯀꯣ ꯆꯠꯈꯤꯗꯣꯔꯕꯅꯤꯅꯀꯣ ꯃꯣꯅꯥꯒꯤ 100K 100K ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯧꯔꯝꯗꯥꯏꯒꯤꯅꯦ ꯁꯨꯝ ꯏꯁꯥꯁꯦ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯗꯣꯔꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯃꯥꯁꯨ ꯂꯥꯏꯞꯁꯦ ꯊꯥꯔꯒ ꯃꯩꯁꯨ ꯈꯣꯝꯃꯤꯌꯦ ꯀꯩꯅꯥꯁꯨ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯔꯤ ꯎꯠꯂꯣ ꯍꯥꯏꯅ ꯁꯛꯇꯣ ꯇꯨꯝꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏ ꯇꯨꯝꯗ꯭ꯔꯤ ꯀꯩꯅꯥꯗꯤ ꯇꯨꯝꯈ꯭ꯔꯦꯕ ꯃꯌꯥꯝꯀꯣ ꯑꯗꯣ ꯑꯩ ꯃꯤ 10 ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯕ 10 ꯑꯩ ꯍꯧꯖꯤꯛ ꯃꯤ 30 ꯈꯛꯇꯪ ꯉꯥꯏꯔꯝꯕꯅꯦ ꯂꯥꯏቭ ꯊꯥꯔꯒ ꯑꯩ ꯍꯣꯏ ꯂꯥꯏꯚꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯗꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯗ ꯊꯥꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯔꯦ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯩꯒꯤ ꯐꯦꯟꯁꯤꯡ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯑꯩꯒꯤ ꯂꯥꯏꯚꯀꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯣꯏꯅ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯤ 30ꯁꯦ ꯑꯩ ꯃꯣꯏꯗ ꯑꯣꯏꯅ ꯈꯣꯝꯖꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯒꯤꯐ ꯑꯣꯏꯔꯁꯦ ꯃꯣꯏꯁꯨ ꯌꯥꯎꯍꯟꯅꯤꯡꯕꯩꯅꯦꯕ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯂꯥꯏꯐ ꯑꯃꯗ ꯊꯥꯒꯦ ꯉꯥꯏꯈꯣ ꯑꯩ ꯃꯤ 10ꯁꯦ ꯍꯥꯏꯗꯤ ꯂꯥꯛꯅꯕ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯌꯧꯕꯕꯨ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩꯕ ꯍꯧꯖꯤꯛ ꯉꯁꯤ ꯌꯧꯗꯤ ꯌꯧꯗꯧ ꯃꯥꯜꯂꯦꯗꯀꯣ ꯍꯌꯦꯡ ꯇꯨꯝꯈ꯭ꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤꯕꯀꯣ ꯌꯧꯗꯤ ꯌꯧꯔꯝꯗꯧ ꯑꯩ ꯃꯥꯜꯂꯦ ꯀꯃꯦꯟꯁꯦ ꯑꯝꯇ ꯎꯗ꯭ꯔꯤ ꯃꯤꯠ ꯂꯥꯏꯞ ꯐꯨꯜ ꯕꯦꯛ ꯆꯠꯂꯣ ꯁꯠ ꯄꯥꯈꯠꯂꯦ ꯄꯨꯔꯥ ꯀꯛꯊꯠꯂ ꯇꯧꯔꯒꯦꯀꯣ ꯕꯦꯇ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯐꯣꯟ ꯕꯦꯇ꯭ꯔꯤ 6%ꯅꯤꯀꯣ ꯑꯍꯤꯡꯅꯤꯀꯣ ꯄꯨꯡ 2 ꯇꯥꯔꯦꯀꯣ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯊꯥꯔ ꯉꯥꯏꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯌꯧꯕꯗꯣ ꯅꯪ ꯎꯍꯧꯗꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯉꯦ ꯑꯩꯅ ꯍꯧꯖꯤꯛ 100Kꯒ ꯌꯧꯔꯤꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅꯦꯕ ꯉꯝꯕ꯭ꯔꯥ ꯑꯩ ꯀꯩꯅꯣ ꯁꯤ ꯌꯧꯕꯅꯦ ꯑꯍꯤꯡꯁꯤꯗ ꯄꯨꯡ 2ꯅꯦ ꯍꯥꯏꯕ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 50 ꯑꯩ ꯆꯠꯂꯤꯅꯦ ꯍꯥꯏꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯋꯣ ꯏꯁꯀ꯭ꯔꯤꯟꯁꯣꯠꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯇꯥꯏꯞꯇꯒ ꯂꯧꯒꯦ ꯇꯧꯔꯦꯅꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯃꯌꯥꯝꯗ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯩꯅ 100K ꯌꯧꯕ ꯉꯝꯃꯤꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯌꯧꯕꯁꯨ ꯉꯝꯃꯣꯏꯗꯅꯀꯣ ꯑꯩ ꯉꯁꯤ ꯌꯧꯅꯤ ꯊꯥꯖꯔꯨꯗ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯅ ꯈꯟꯕꯅ ꯍꯌꯦꯡꯁꯦ ꯌꯧꯒꯗ꯭ꯔꯥ ꯈꯜꯂꯦꯕ ꯅꯪ ꯍꯥꯏꯗꯤ ꯂꯧꯈ꯭ꯔꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯦ
ꯑꯩ ꯍꯌꯦꯡ ꯌꯧꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯉꯁꯤ ꯌꯧꯔꯦ ꯃꯌꯥꯝ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩ ꯒꯤꯐ ꯑꯣꯏꯔꯒꯤꯅꯦ ꯔꯤꯜꯁꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯍꯥꯏꯗꯤ ꯒꯤꯐ ꯑꯣꯏꯔꯒꯤ ꯑꯩ ꯇꯧꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯒꯤ ꯑꯩꯅ ꯃꯌꯥꯝꯅ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯋꯥꯕꯤꯔꯒ ꯇꯧꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯅ ꯃꯌꯥꯝꯒꯤ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩ ꯒꯤꯐ ꯑꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯑꯩ ꯑꯗꯨꯒꯤ ꯔꯤꯜꯁꯁꯤꯡꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯥꯏꯗꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯃꯟꯕꯒꯤ ꯋꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯊꯥꯖꯗꯦ ꯍꯥꯏꯕ ꯑꯩ ꯁꯨꯃꯥꯏꯅꯒ ꯌꯨꯇ꯭ꯌꯨꯕꯇ 100K ꯌꯧꯔꯛꯀꯅꯤꯁꯦ ꯑꯩ ꯄ꯭ꯂꯦ ꯕꯇꯟꯒꯗꯣ ꯂꯥꯛꯑꯒ ꯌꯥꯝ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯋꯦ ꯃꯌꯥꯝꯗꯁꯨ ꯎꯠꯂꯛꯀꯦꯕꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯤꯡꯁꯤꯁꯨ ꯑꯝꯇ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨ ꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯤꯁꯤꯡꯁꯦ ꯑꯝꯇ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯕ ꯁꯤꯗꯁꯨ ꯑꯃꯠꯇꯁꯨ ꯐꯣꯟ ꯄꯥꯏꯔ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯀꯌꯥ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯣ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯑꯃꯁꯤꯅ ꯏꯔꯣꯏ ꯃꯥꯡꯉꯩ ꯇꯨꯝ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤ ꯅꯠꯇꯦꯕ ꯍꯣꯏ ꯃꯤꯜꯀꯤ ꯑꯩ 100K ꯌꯧꯔꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯃꯥ ꯌꯥꯝꯅ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯍꯜꯂꯣ ꯌꯧꯔꯦ ꯌꯧꯔꯦ ꯑꯩ ꯑꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯃꯥꯁ ꯀꯥꯞꯄꯤꯔꯒ ꯂꯥꯛꯇꯥꯔꯅꯦ ꯍꯥꯏꯕ ꯑꯩꯗꯣ ꯃꯥ ꯅꯨꯡꯁꯤꯗ꯭ꯔꯥ ꯇꯨꯝꯕ ꯁꯪꯕ ꯂꯥꯛꯄꯗꯣ ꯃꯉꯥꯏꯈꯔꯦ ꯍꯥꯏꯕꯅꯤꯗ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯃꯁꯤ ꯅꯨꯄꯤꯁꯦ 5% ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯦ ꯇꯨꯝ ꯏꯔꯥꯒ ꯇꯨꯝ ꯀꯦꯛ ꯀꯛꯊꯣꯛꯑꯒꯦ ꯍꯌꯦꯡ ꯐꯖꯅꯀꯣ ꯀꯦꯛ ꯆꯥꯗꯣꯔꯤ ꯀꯦꯛ ꯆꯥꯁꯦ ꯍꯥꯎꯕ ꯑꯝꯇ ꯌꯥꯏ ꯇꯨꯝꯕꯒ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯦ ꯍꯜꯂꯣ ꯁꯤ ꯐꯣꯟꯌꯥꯝꯗ ꯅꯝꯃꯣ ꯅꯪ ꯁꯤꯁꯦ ꯅꯝꯃꯨꯀꯣ ꯅꯝꯃꯒꯦ ꯗꯥ ꯑꯀꯥꯁ ꯐꯣꯟ ꯇꯧꯔꯛꯏꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ 100K ꯌꯧꯔꯦꯅ ꯄꯥꯎ ꯍꯥꯏꯔꯛꯑꯦꯕ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯣꯟꯖꯦꯜꯁꯦ ꯐꯣꯟ ꯇꯧꯔꯛꯏ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯥꯎꯆꯥ ꯈꯪꯉꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦꯀꯣ ꯉꯍꯥꯟꯋꯥꯏ ꯈꯪꯉꯦ ꯑꯩ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯄꯨꯜꯂꯝꯃꯤꯕ ꯋꯥꯕ꯭ꯔꯥ ꯅꯪꯗꯤ ꯃꯤꯀꯞ ꯑꯃ ꯇꯨꯝꯃꯣꯅꯦ ꯇꯨꯝꯅꯤꯡꯉꯝꯃꯔꯣꯏꯌꯦ ꯑꯩꯗꯤ ꯃꯤꯀꯞ ꯑꯃ ꯇꯨꯝꯃꯨꯔꯦꯗ ꯁꯤꯗ ꯑꯃꯨꯛꯁꯨ ꯇꯨꯝ ꯆꯪꯉꯦ ꯍꯥꯏꯕ ꯐꯔꯦ ꯇꯨꯝꯃꯣ ꯉꯁꯤꯅꯁꯨ ꯇꯨꯝꯕ ꯂꯣꯏꯔꯕꯁꯦ ꯃꯥ ꯄꯪꯇꯨꯝꯗ ꯇꯨꯝ ꯂꯩꯔꯦ ꯍꯌꯦꯡꯋꯥꯏ ꯃꯉꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯃꯨꯗ ꯂꯩꯔꯕꯁꯦ ꯀꯩꯅꯥꯅꯦ ꯃꯌꯥꯝꯁꯤ ꯀꯩꯅꯥꯅꯦ ꯍꯌꯦꯡ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯃꯥꯏ ꯍꯩꯖꯤꯡꯄꯣꯠꯀꯤ ꯂꯦꯛꯄ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯌꯨꯝꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ 100K ꯌꯧꯋꯦ ꯍꯥꯏꯁꯦ ꯉꯁꯥꯏ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯕ ꯀꯩꯅꯦ ꯀꯣꯛ ꯆꯤꯛꯑꯒ ꯇꯨꯝꯗꯕꯒꯤ ꯋꯥꯔꯀꯥꯟꯗ ꯋꯥ ꯑꯝꯇꯗꯤ ꯍꯥꯏꯔꯛꯎꯗꯅ 100K ꯌꯧꯕꯒꯤ ꯅꯪꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯑꯣꯏꯕꯁꯨ ꯍꯔꯥꯎꯕ ꯋꯥꯍꯩ ꯍꯥꯏꯁꯦ ꯋꯥꯍꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯍꯥꯏꯐꯝꯗꯣ ꯈꯪꯗꯕꯅꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯁꯨ ꯐꯖꯗꯤ ꯍꯥꯏꯐꯝ ꯐꯖꯔꯦ ꯈꯪꯗꯕꯅꯤ ꯏꯔꯥꯏꯆꯧꯕꯤꯒꯁꯦ ꯑꯩꯒꯁꯦ ꯐꯖꯔꯝꯗꯣꯏꯅꯦ ꯈꯪꯉꯦ ꯊꯦꯡꯉꯀꯥꯟꯁꯤꯕꯨ ꯃꯣꯅꯥꯁꯦ ꯄꯥꯝꯕ ꯃꯤꯗꯤ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣ ꯈꯠꯄ ꯑꯍꯤꯡꯒꯤ ꯂꯥꯏ ꯁꯥꯕ ꯃꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣ ꯃꯃꯥ ꯍꯣꯏꯅ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯃꯌꯥꯝ ꯑꯩꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯅꯝꯕꯁꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯐꯤꯕꯝꯁꯤꯡꯁꯤꯗꯤ ꯂꯣꯏ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯅꯨꯡꯁꯤꯕꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 2-3 ꯇꯥꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯦ 2:02 ꯃꯤꯅꯤꯠ ꯀꯩꯅꯣ ꯇꯥꯔꯦ 2:30 ꯇꯥꯔꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯇꯨꯝꯗ꯭ꯔꯤ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯃꯣꯏ ꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯊꯛꯇ ꯑꯣꯏꯅ ꯇꯨꯝꯃꯤ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯛ ꯎꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯃꯤ ꯁꯤꯗꯩ ꯃꯥꯁꯦ ꯀꯥꯆꯤꯟ ꯊꯥꯡꯉꯒ ꯇꯨꯝꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯩ ꯅꯍꯥꯟꯒꯩ ꯇꯨꯝꯕꯗ ꯀꯥꯆꯤꯟꯗ ꯇꯨꯝꯕ ꯅꯣꯏ ꯎꯔꯕ ꯅꯪ ꯀꯥꯆꯤꯟ ꯇꯨꯝꯗ꯭ꯔꯅꯦ ꯑꯩ ꯀꯥꯆꯤꯟ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦ ꯀꯥꯆꯤꯟꯗ ꯇꯨꯝꯃꯤ ꯀꯥꯆꯤꯟꯗ ꯇꯨꯝꯗꯦ ꯃꯌꯥꯝ ꯇꯨꯝ ꯀꯥꯟꯗꯗꯤ ꯑꯗꯨꯅ ꯏꯕꯥꯅꯤꯒꯤꯗꯤ ꯀꯥꯆꯤꯟ ꯃꯌꯥꯝ ꯇꯨꯝ ꯀꯥꯟꯗꯗꯤ ꯃꯌꯥꯏ ꯅꯣꯏ ꯎꯅꯕ ꯁꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯩ 100K ꯌꯧꯕꯒꯤ ꯃꯅꯣꯅꯤ ꯑꯣꯜꯂꯣ ꯅꯁꯛ ꯎꯗ꯭ꯔꯁꯨ ꯃꯁꯛꯇꯤ ꯎꯠꯂꯒꯨꯝꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤꯀꯣ ꯑꯁ ꯋꯥꯔꯤꯁꯦ ꯑꯃꯨꯛꯀ ꯑꯣꯟꯈꯤꯗꯣꯏꯔꯣ ꯑꯣꯟꯈꯤꯗꯤ ꯃꯤꯜꯀꯤ ꯀꯩꯅꯣ ꯅꯪ ꯑꯩ ꯊꯨꯟꯒ ꯎꯔꯝꯅꯤ 100K ꯌꯧꯕꯩ ꯃꯔꯣꯟꯒꯤ ꯇꯥꯎ ꯑꯝꯇ ꯁꯤꯔꯦꯗ ꯑꯩꯗꯤ ꯑꯃꯨꯛꯀꯁꯨ ꯑꯣꯜꯂꯦ ꯃꯌꯥꯝꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯌꯥꯔꯕꯣ ꯌꯥꯔꯦ ꯁꯛꯇꯥꯁꯤꯒ ꯑꯩꯃꯥꯟꯅꯕ ꯌꯨꯝꯗꯗꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯩꯕꯅꯦ ꯇꯣꯉꯥꯟꯅ ꯄꯣꯠꯂꯣ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯦꯕ ꯃꯥ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯑꯍꯥꯎꯕ ꯆꯥꯗꯣꯏꯅꯦ ꯀꯅꯥꯅꯅꯣ ꯍꯥꯏꯗꯣ ꯃꯣꯅꯥ ꯅꯪꯅꯔꯣ ꯃꯥꯅꯔꯣ ꯁꯔꯥꯎꯃꯟꯒꯤꯗꯅ ꯍꯥꯏꯕꯒ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯌꯣꯒ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯕ
Ngasiꯗꯤ ꯑꯩꯅ 100K ꯌꯧꯕꯒꯤ ꯃꯌꯥꯝ ꯃꯣꯏꯗ ꯑꯩꯅ OPG 5 ꯉꯝꯖꯔꯦ. OPG ꯑꯃꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯈꯔꯦ. ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪ next ꯚꯤꯗꯤꯑꯣꯗꯅꯦꯕꯀꯣ. ꯑꯗꯣ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯒꯤ ꯂꯥꯏ ꯍꯧꯔꯤ ꯃꯌꯥꯝꯗꯨꯅꯦꯕ ꯂꯩꯔꯛꯏꯁꯦ. ꯁꯨꯝ ꯍꯧꯒꯠꯄꯗꯗꯤ ꯑꯩ ꯈꯛꯇꯅꯦ ꯏꯔꯨꯖꯩꯁꯦ ꯄꯣꯜꯇ ꯏꯔꯨꯖꯗꯦ. ꯍꯧꯒꯠꯄꯗꯤ ꯀꯅꯥꯅ ꯌꯥꯝ ꯍꯥꯜꯂꯤ? ꯅꯪꯅ ꯍꯥꯟꯅ ꯏꯔꯨꯗꯦ ꯑꯩꯅ ꯍꯥꯟꯅ ꯂꯣꯏ. ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤꯗ ꯁꯨꯝ ꯌꯦꯡꯁꯦꯅ ꯃꯁꯛꯇꯣ ꯑꯍꯤꯡꯒꯤ ꯁꯛꯇꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯁꯛꯇꯨꯒ ꯌꯦꯡꯍꯟꯒꯦꯅ ꯑꯩꯅ ꯅꯝꯃꯛꯄꯅꯤ. ꯑꯩ ꯔꯥꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ. ꯔꯥꯁꯤꯂꯦꯁ ꯑꯣꯏꯔꯦ ꯔꯥꯁꯤꯂꯦꯁ. 100K subscriber ꯍꯥꯏꯔꯣ ꯍꯥꯏꯕꯤꯔꯅꯤ. 하이로즈 ꯆꯥꯔ ꯀꯔꯤ 하이로즈 ꯃꯌꯥꯝ ꯍꯥꯏꯔꯛꯀꯦ ꯀꯣꯏꯔꯖꯥꯎꯕꯤꯗ ꯀꯣꯏꯁꯟꯅꯦꯗꯣ 100K ꯃꯣꯅꯥꯒꯤ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯐꯪꯖꯔꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯣ 하이로 ꯇꯥꯔꯣꯕ ꯑꯩꯉꯣꯟꯗꯁꯨ ꯅꯪꯅ ꯀꯦꯗꯣ ꯈꯇꯪ ꯁꯣꯏꯔꯨꯕꯩꯅꯤꯀꯣ ꯀ꯭ꯔꯦ ꯍꯥꯏꯔꯨꯕꯩꯅꯤ ꯅꯪꯁꯨ ꯌꯥꯝꯅ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯅꯪꯒꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯣꯟꯅ ꯀꯩꯅꯣ ꯌꯧꯔꯀꯥꯟꯗ ꯅꯪꯒꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗ ꯁꯨꯝ ꯄꯥꯈꯠꯄꯣꯏ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯁꯨꯝ ꯈꯪꯉꯥꯏ ꯍꯥꯏꯕꯗ ꯍꯩꯕꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯥ ꯔꯦꯡ 1 ꯇꯥꯔꯛꯄꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯤ ꯔꯦꯡ 1 ꯇꯥꯔꯛꯄꯅꯤꯀꯣ ꯖꯥꯎꯕꯤꯒꯤꯗꯤꯅꯦ ꯍꯟꯖꯟ ꯍꯟꯖꯜꯂꯗꯤ ꯃꯥ ꯁꯣꯏꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯀꯥꯎ ꯉꯝꯗꯦ ꯊꯥꯏꯅ ꯈꯛꯇ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯀꯥꯖꯤꯅ ꯃꯥꯅꯅꯦ ꯄꯣꯟ ꯁ꯭ꯋꯥꯏꯠ ꯕ꯭ꯌꯨꯇꯤ ꯑꯝꯇ ꯄꯤꯌꯨꯅ ꯍꯥꯏꯕ ꯑꯗꯨ ꯀꯥꯖꯤꯅ ꯀꯔꯤ ꯍꯥꯏꯅꯣꯅ ꯍꯥꯏ ꯄꯣꯟ ꯁ꯭ꯋꯥꯏꯠ ꯕ꯭ꯌꯨꯇꯤ ꯑꯝꯇ ꯄꯤꯌꯨꯅ ꯍꯥꯏꯕꯁꯦ ꯑꯅꯤꯔꯛ ꯁꯨꯕꯁꯦ ꯃꯥ ꯐꯖꯅ ꯍꯥꯏꯔꯝꯃꯤꯅꯦꯕꯀோ ꯀꯔꯤ ꯍꯥꯏꯅꯣꯅ ꯃꯅꯥ ꯄꯪꯕꯔꯕ ꯗꯨꯀꯥꯟ ꯊꯣꯏꯗꯣ ꯁꯨꯝ ꯂꯥꯡꯕꯒꯤ ꯈꯪꯗꯕꯗꯣ ꯇꯥꯗꯕꯗꯣ. ꯍꯣꯏ ꯑꯗꯨꯒꯅꯦ ꯄꯣꯟ ꯁ꯭ꯋꯥꯏꯠ ꯕ꯭ꯌꯨꯇꯤ ꯑꯝꯇ ꯄꯤꯌꯨ ꯂꯣꯛꯄꯗꯨꯅꯦ ꯑꯗꯨꯒꯅꯦ ꯑꯁꯤꯒꯤ ꯂꯥꯏ ꯂꯩꯔꯛꯇꯅꯅꯦ ꯃꯥꯅ ꯐꯤꯌꯥꯔꯂꯕꯂꯤ ꯑꯝꯇ ꯂꯩꯔꯨꯁꯦ ꯍꯥꯏꯕ ꯊꯥꯏꯅꯗꯤ ꯐꯤꯌꯥꯔꯂꯕꯂꯤ ꯑꯗꯨ ꯂꯩꯔꯨꯁꯦ ꯍꯥꯏꯕꯗꯨꯗꯅꯦ ꯑꯁꯤꯗ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒ ꯗꯨꯀꯥꯟꯗ ꯂꯥꯛꯏꯗꯨꯗꯤ ꯅꯪ ꯐꯤꯌꯥꯔꯂꯕꯂꯤꯗꯁꯨ ꯍꯥꯏꯈꯤꯕꯅꯦ ꯐꯤꯌꯥꯔꯂꯕꯂꯤ ꯑꯝꯇ ꯂꯩꯔꯨꯁꯦ ꯍꯥꯏꯕꯅꯦ ꯖꯥꯎꯕꯤꯁꯦ ꯅꯣꯛꯅꯤꯡ ꯑꯗꯨꯗꯣ ꯍꯥꯏꯕꯗ ꯅꯪꯅ ꯑꯩꯅ ꯑꯗꯨ ꯁꯤꯖꯤꯟꯅꯔꯝꯗꯦ ꯐꯥꯏꯜ ꯀꯩꯅꯣ ꯅꯪ ꯑꯌꯥꯏꯗꯣ ꯊꯤꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩ ꯑꯟꯊꯣꯛ ꯑꯩꯈꯣꯏꯗꯤ ꯑꯣꯛꯇꯣ ꯉꯥꯏꯕꯤꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯅꯨꯄꯥꯗ ꯗꯤꯄꯦꯟ ꯇꯧꯔ ꯆꯠꯇꯦ ꯑꯣꯛꯇꯣꯗ ꯆꯠꯂꯦ ꯑꯣꯛꯇꯣꯗ ꯅꯠꯇ꯭ꯔꯥ ꯃꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯗ ꯗꯤꯄꯦꯟ ꯌꯥꯝ ꯒꯁ ꯂꯩꯕ ꯃꯤꯒ ꯃꯥꯜꯂꯝꯗꯣꯏꯅꯦꯕ ꯃꯣꯅꯥꯁꯦ ꯂꯩꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯒꯁ ꯂꯩꯔꯛꯀꯥꯟꯗ ꯏꯁꯥꯒꯤ ꯒꯁ ꯑꯣꯏꯔꯤꯕ ꯑꯋꯥꯏꯕ ꯒꯁꯇꯤ ꯀꯥꯟꯗꯦ ꯍꯥꯏ ꯅꯨꯄꯥꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯋꯥꯏꯕ ꯒꯥꯔꯤ ꯇꯣꯡꯉꯀꯥꯟꯗꯨꯅꯣ ꯑꯗꯨꯅ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄꯗꯤ ꯌꯥꯏ ꯏꯁꯥ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯩ ꯑꯗꯨꯕꯨ ꯒꯥꯔꯤ ꯆꯠꯄꯗꯣ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝ ꯌꯥꯝ ꯁꯥꯏ ꯀꯝꯄ꯭ꯂꯦꯛꯁꯟ ꯃꯥꯡꯈꯤꯅꯤ ꯑꯗꯨꯅ ꯑꯣꯇꯣ ꯑꯣꯏꯅ ꯆꯠꯆꯒꯦ ꯑꯣꯇꯣꯗ ꯍꯥꯏꯗꯤ ꯀꯦꯕ ꯕꯨꯛ ꯇꯧꯕꯁꯨ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯄꯩꯁా ꯄꯥꯏꯗꯕ ꯂꯥꯏꯔꯕꯤ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯑꯣꯇꯣ ꯂꯥꯛꯄ ꯑꯃꯨꯛ ꯍꯧꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯂꯩꯐꯝ ꯈꯪꯗꯗꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯔꯦ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯆꯪꯈ꯭ꯔꯣ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯍꯥꯏꯒꯗꯕ ꯌꯥꯝꯅ ꯅꯨꯃꯤꯠꯁꯨ ꯂꯩꯁꯦ ꯈꯥꯝꯃꯣ ꯑꯣꯇꯣ ꯂꯥꯛꯑꯦꯀꯣ ꯈꯔꯁꯤ ꯑꯣꯇꯣꯗ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝ ꯉꯁꯤꯁꯤꯅ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯅꯥꯀꯟꯗꯒꯤ ꯏꯆꯦ ꯀꯤꯔꯟ ꯃꯥꯏꯕꯝ ꯀꯣ ꯃꯥꯅ ꯀꯦꯕꯤꯕꯅꯦ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯌꯥꯝ ꯆꯝꯅ ꯌꯥꯝ ꯐꯖꯅ ꯈꯨꯠ ꯌꯥꯝ ꯅꯥꯟꯅ ꯀꯦꯕꯤꯔꯦ ꯃꯦꯀꯞꯁꯦ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯩ ꯏꯆꯦ ꯀꯤꯔꯟ ꯃꯥꯏꯕꯝꯒꯤ IG ꯄꯦꯖꯇ ꯑꯣꯏꯅ ꯀꯟꯅ ꯊꯣꯛꯍꯟꯖꯔꯝꯒꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯗꯦꯝ ꯇꯧꯁꯟꯕꯤꯔꯣ ꯄꯥꯎ ꯐꯥꯎꯕꯤꯌꯣ ꯑꯗꯨꯝ ꯈꯨꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯟꯕꯅꯦ ꯃꯦꯀꯞ ꯌꯥꯝ ꯐꯖꯕꯅꯦ ꯑꯩ ꯁꯛꯁꯦ ꯀꯌꯥꯗ ꯍꯣꯡꯉꯤꯅꯦ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯐꯖꯅ ꯅꯝꯍꯧꯗ꯭ꯔꯦ ꯃꯇꯦꯛ ꯅꯝꯃꯦ ꯑꯩꯗꯤ ꯄꯥꯛꯅ ꯎꯔꯔꯣꯏ ꯃꯌꯥꯝ ꯃꯇꯦꯛ ꯑꯣꯏꯅ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯃꯦꯀꯞꯀꯁꯦ ꯌꯦꯡꯉꯣꯅꯦ ꯉꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯆꯦ ꯀꯤꯔꯟ ꯑꯩꯕꯨ ꯌꯥꯝ ꯐꯖꯅ ꯀꯦꯕꯤꯕꯒꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯃꯈꯥ ꯇꯥꯅ ꯅꯪ ꯇꯧꯁꯦ ꯐꯖꯩ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯃꯈꯥ ꯈꯌꯦꯡ ꯇꯧ ꯅꯪ ꯃꯈꯥꯗ ꯀꯔꯝ ꯇꯧ ꯐꯣꯇꯣ ꯅꯠꯇꯦ ꯚꯤꯗꯤꯑꯣꯅꯦ
나. 너 사야이 털어. 너 상보다 가가 있는 거. 한 가자 봐한다. 마론 토칼리스. तुम नहीं तरब बस द हलकपगी सिन सिजावी फजाइए फजाइने फजाइए जावी फजाइए मासु लोई मैम तो कोई पार्टी ने बको पार्टी आ ठोस लाओ कोई हम पूजा के दिन बस ड्राइवर ने कोई पार्टी न्यू ने कोई ना न्यू ने